Online Manipur gi nungthil gi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau ITLF ki Home Secretary hatna bohonaramle Churchanpur da base tawba ITLF ki hauji Home Secretary oiriba amagi new lamka Dorcas Bank da lairiba mayumda masakhangdaba khulai paiba miyoi kharana ngarang numidang nomaina kapsin duna hatna bohonaramle hairi hiram asigi matangda Indigenous Tribal Leaders Forum ITLF ki Department of Media and Publicity ki cherol amana haribadi ngarang tang taret ki numidang pung 10 makhairom taba matamda ITLF ki Home Secretary oiriba asigi mayumda masakhangdaba khulai paibasing aduna laktuna mahak puhanna honarambani cherol asina haribadi haukiba October 5 da Kuki United ki mifam ama pangthokraba matungda masakhangdaba singna leptana akiya khangpiduna lakli asiguma thogdo asina ITLF na Kuki Jo community singi damak tawba yaba thabak sing tawnaba honabada ayat apan kaya pire thogdo asigi matangda mari leinaba sikna thijin biu asiguma makhal ke attack asi yamna khudong thiningai ni masida church leader CSO singna su amato oina thabak tawminasi haina su phongdokhi accident thokpadagi ye thangba kini da grade 5 yona sokpadagi aruba fibam da leirekhibi chahi 12 khakta ngai ribi Kuki Nupi macha ama IGR South ki miyeng makhada Assam Rifle amadi Army Aviation na Churchanpur district ki manung chanba Hebron Bank dagi airlift tawkhre hairi pausina makha taribana hariba nupi macha si tha sigi ahum da laibak thiba accident ama mayok nabadagi sokhibani magi fibam lusilakpa amadi Churchanpur district hospital da layengbada khudong charoidaba fibam mayok narakpadagi Assam Rifles na mating asi pangkhibani hairi nupi macha adu maha kya pokpi mamaga loina nangasi tek takaidana Hebron dagi evacuate tawraba matung makha taba layeng chathanabagi dama Guwahati da pukre hairi India ki manungda Manipur ase khwaidagi hena kiningai oiba lamdam ama oire pak sanna khulai paiba singna khuleng balamdam ama haibadu oire masi mapung oina Manipur da thokliba irang asiga iroina na yumthang nariba Myanmar da nongmai maru amasung bom marang kaina fangbagi mathakta Indo Myanmar border gi porous border singda yamna laina khulai sing asi state asida pusilakpadagi ni haina intelligence ki report amana hairi report asina makhata na hairi bana Kuki singna tok ka chap manaba mawongda achoba nongmai sing saduna sizinari anauba improvised mortar rocket amasung local made pampi kaya sizinaba sina Manipur gi security situation hena akibo hele khulai paiba kangbu sing asina nam haduna sel khaiba amasung kinef tawbagi thawong kaya chathaba sina miyam da awaba kaya mayok nare yumthang nariba Myanmar amasung Bangladesh ta tholiba irang asina su India gi northeast state singda khudong thiningai oiba fibam ama mayok nahale Manipur da mayok nariba Myanmar gi saruk singda supnagi Myanmar gi military post ama khakna ngak seli Mejorang ga mayok naba Myanmar gi border singdana Myanmar army gi post ama fawba leite masina maram oiraga Mejoram da Myanmar dagi mitof kaya athing bayawdana changsilakli aduga Manipur gi oinadi Mejoram ga yengna bada khara hanthari Bangladesh ta laiba Pakistan amasung laibak adu da best tawba dharma da hakchin ba khulai paiba lup kaya sinasu laiba asegi north east ki region da akiba kaya piri north east da best tawba insurgent group kaya amasu Bangladesh ta lai Manipur da thokliba irang asida army Assam Rifles amasung CRPF na chingba paramilitary forcing asina front line da thokliba hingsa sing asi thingna ba relief camp sing saduna relief material sing piba lalawba sing amasung khulai phagatpa bunker sing mahan taan bagi thabak kaya chathari state police ki maikei dagi su central force sing galoina na pak sana operation chathabagi thawong sing chathari adubo Assam Rifles asi michang mikhai na thabak tawbagi criticize kaya mayok nari maram aduna force asi Manipur dagi lautholaba miyam na pak sana demand tawri Kuki singi maikei dagi separate administration natraga union territory ama demand tawba sina irang asigi warisin propang amdabagi achoba maram ama oiri Manipur lengak leibagi nungai badu leibak miyam da phanganba ngamdribasi karigino Manipur gi lengak sasan tawriba BJP lengak asigi matamda Manipur miyam haingai leitana awaba haibadu oire chingamasung tam haina khaidokpagum miyam na chathok chasin tawba yadre masina praja miyam asi open jail amada fajinduna thambaga cham manare haibe yai miyam gi mihunna semba lengak ama leina leibak miyam bu asuk yamna wahali basi karigino masi lengak loi singna lengak sasan gi thabak chumna tawdabadagi miyam bu awaba ipakta irang nahanbani loina na misi mina mihan mipun kaya thoan bani haibada haiman bathok loidra haina khali lengak loi singi mathaudi lamdam asigi law and order miyam gi punsi amadi lanthum mapung fa na ngak sen ba haibasini adubu hiram asigi matang dadi pura fail oiba haibadu oire lengak sasan tawba haitrabadi leibak kangkhong chai leibak miyam hainingai leitana awaba nangi haibadu hojik chapchana thokle hojik oiriba Manipur gi sathiraba fibam asi lengak na lengak sasan tawba haitaba puksel sengdaba maraibak nungsidaba lengak loi sing ngaktana
ꯂꯩꯉꯥꯛꯄꯗꯒꯤꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯎꯠꯊꯣꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯍꯩꯇꯕꯗꯒꯤ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ, ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ, ꯃꯤꯁꯤ ꯃꯤꯅꯥꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯑꯔꯥꯟꯕ ꯑꯁꯤ ꯆꯨꯝꯊꯣꯛꯆꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯁꯤꯡꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯍꯥꯏꯕꯗꯨꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ, ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯈꯛꯇ ꯇꯧꯗꯨꯅ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯅꯤꯡ ꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯆꯤꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯣꯡꯅ ꯂꯥꯟꯗꯥꯔꯛꯂꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯑꯁꯣꯟꯕ, ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯗꯕ, ꯃꯈꯣꯏ ꯃꯁꯦꯜ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯗꯨ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯕ ꯐꯥꯎꯕꯗ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯑꯐꯕ ꯃꯔꯤ ꯊꯝꯒꯗꯕꯅꯤ, ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯗꯨꯅ ꯂꯧꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯗꯒꯤ ꯉꯁꯤ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯌꯣꯛꯅꯕ ꯉꯝꯗꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯒꯅꯨ, ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯩꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯋꯥꯏ, ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ꯫ ꯃꯗꯨꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯅꯁꯥ ꯅꯁꯥꯅ ꯈꯪꯂꯕꯅꯤꯅ ꯆꯨꯝꯊꯣꯛꯐꯝ ꯊꯣꯛꯂꯦ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯏꯍꯧ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫